The GK channel bu miyeng tabiriba pumnamakpu Gorbachov na aham namakta taram na okchari. Miyeng tabiriba pumnamakna eha pupuning tawgat bibo oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba bawbutang miyeng tabiu. Ngasigi video asi hodringagi mangoinana adomgi screen da uriba contest asigi matangda hena khangbinamagi damakta I button the piriba link natragana description the piriba mamangi episode number 5 pu miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi the playground of Europe is A. England, B. America, C. Switzerland, D. Greece. Europe ki playground hairaga karamba lambu khangnabage ahanbada England, ani subada America, ahum subada Switzerland, mari subada Greece. Ngasigi ani suba wahang asidi the smallest continent of the world is A. Australia, B. Africa, C. Asia, D. Europe. Pitribida khwaidagi pikpa continent asi karambano ahanbada Australia, ani subada Africa, ahum subada Asia, mari subada Europe. Ngasigi ahum suba wahang asidi the smallest state in the world is A. Bhutan, B. Myanmar, C. Vatican, D. Ghana. Pitribida khwaidagi pikpa leipak asi karambano ahanbada Bhutan, ani subada Myanmar, ahum subada Vatican, mari subada Ghana. Mathakta pankriba wahang ahum asigi adom-adomgi achumba paokhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paokhum pibirakpa comment ta pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paokhum su mathangi video da haidokchagani. Loinana channel asida haiba video asi numit khudingi numidangi pung 9 taba matamda thadokcharakani. Mamangi video da hangjakiba wahang ahum ahanbada Turkey is called A. The Holy Land, B. The Quaker City, C. The Sick Man of Europe, D. Land of Lakes. Hairiba wahang asigi chumba paokhumna C. The Sick Man of Europe ni. Ani suba wahang da the Land of Midnight Sun is A. Norway, B. Turkey, C. Japan, D. USA. Hairiba wahang asigi achumba paokhumna A. Norway ni. Ahum suba wahang da the city of skyscrapers is A. Washington, B. New York, C. Warsaw, D. Tokyo. Hairiba wahang asigi achumba paokhumna B. New York ni. Miyeng tabiriba pumnamakna video asibu like taobirammu, share taobirammu, loinana channel asibu su mapung phaba channel ama oinabagidamakta subscribe taobirammu, loinana anauba video ama hek lakpaga khangnabaidamakta bell icon da nambiu. Miyeng tabiriba pumnamapu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.